ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯁꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯅꯝꯖꯔꯨꯕ ꯏꯁꯩ ꯑꯃꯁꯨꯡ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦꯅ ꯍꯣꯠꯅꯖꯔꯤ ꯑꯗꯣ ꯃꯁꯤ ꯏꯁꯩꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯅꯝꯈꯤꯕꯒꯤ ꯃꯇꯦꯛꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯍꯤꯗꯥꯛ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯦꯅꯔꯖꯤꯅ ꯄꯨꯊꯣꯛꯄ ꯏꯁꯩꯗꯨꯒꯤ ꯁꯥꯄꯣꯡꯂꯛꯂꯦ ꯍꯥꯏꯔꯤꯕ ꯏꯁꯩꯗꯨꯅꯤ ꯏꯁꯩ ꯑꯁꯤ ꯁꯨꯔꯃꯅꯤ ꯔꯤꯁꯤꯅ ꯃ꯭ꯌꯨꯖꯤꯛ ꯇꯧꯔꯒ ꯁꯨꯔꯃꯥ ꯑꯃꯗꯤ ꯑꯔꯕꯤꯟꯅ ꯁꯛꯄ ꯕꯦꯕꯤꯆꯥꯅ ꯒ꯭ꯔꯥꯞ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥ ꯅꯣꯡꯅ ꯂꯤꯔꯤꯛꯁ ꯇꯧꯖꯕꯅꯤ ꯏꯁꯩ ꯑꯁꯤ ꯅꯝꯕ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯂꯣꯀꯦꯁꯟ ꯊꯤꯕ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯣꯀꯦꯁꯟꯁꯤ ꯏꯁꯩ ꯅꯝꯅꯕ ꯂꯣꯀꯦꯁꯟꯁꯤ ꯁꯨꯝ ꯍꯥꯏꯕ ꯋꯥꯅꯤ ꯏꯃꯥꯟ ꯁꯨꯝ ꯃꯥꯟꯅꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯥꯟꯅꯗꯕ ꯃꯐꯝ ꯑꯃ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯆꯩ ꯑꯩꯈꯣꯏꯅ ꯄꯥꯠ ꯑꯃꯈꯛ ꯌꯦꯡꯕ ꯆꯠꯆꯔꯨꯏ ꯑꯗꯣ ꯄꯥꯠꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯁꯥꯏꯠꯁꯤ ꯌꯥꯝ ꯐꯪꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯝꯕꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏꯅ ꯑꯩꯈꯣꯏ ꯈꯟꯅꯖꯩ ꯀꯗꯣꯝ ꯆꯠꯁꯤꯒꯦꯅ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯍꯥꯏꯐꯦꯠ ꯇꯥꯖꯈꯤꯕ ꯃꯆꯤ ꯈꯨꯟꯗ ꯆꯠꯁꯦꯅ ꯑꯩꯈꯣꯏ ꯃꯆꯤ ꯈꯨꯟꯗ ꯆꯠꯆꯈꯤ ꯃꯆꯤ ꯈꯨꯟꯗ ꯍꯧꯖꯤꯛ ꯃꯐꯝꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯥꯖꯗꯅ ꯏꯔꯥꯞ ꯂꯥꯞꯇꯅ ꯌꯥꯝ ꯅꯛꯄ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯥꯕ ꯃꯇꯝꯗꯅꯦ ꯑꯗꯨꯕꯨ ꯂꯩꯆꯤꯟꯒ ꯊꯥꯗꯅ ꯌꯥꯝ ꯏꯪꯕ ꯃꯐꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯤꯕ ꯆꯤꯡꯁꯤ ꯀꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ ꯍꯥꯏꯕꯗꯤ ꯀꯥꯔꯅꯤꯅ ꯀꯥꯕ ꯍꯦꯛꯇ ꯉꯝꯗꯦ ꯊꯣꯡꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯊꯧꯒꯠꯄꯗ ꯈꯤꯇꯪ ꯌꯥꯗꯕ ꯑꯗꯣ ꯔꯇꯟ ꯂꯥꯏꯅ ꯍꯦꯛꯇ ꯃꯐꯝꯗꯨꯗꯒꯤ ꯌꯣꯄꯥꯛ ꯑꯃ ꯀꯥꯏꯗꯅ ꯍꯦꯛꯇ ꯄꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯦꯟꯁꯟꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯊꯛꯇ ꯀꯥꯈꯠꯂꯦ ꯃꯊꯛꯇ ꯀꯥꯈꯠꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯋꯥꯔꯨꯕ ꯃꯌꯥꯝꯗꯣ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛ ꯀꯥꯎꯈꯤ ꯌꯥꯝꯅ ꯐꯖꯕ ꯖꯒꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯈꯨꯠꯁꯦ ꯌꯨꯡꯗꯅ ꯈꯣꯠꯇꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯑꯗꯨꯅ ꯁꯦꯝꯃꯝꯕ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯌꯨꯝ ꯅꯨꯡ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯃꯈꯛ ꯑꯣꯏꯔꯝꯃꯦ ꯑꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯃꯁꯤ ꯆꯞ ꯆꯥꯔꯦꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯅꯝꯃꯁꯦꯅ ꯑꯗꯨꯝ ꯂꯦꯞꯅꯩ ꯀꯔꯝꯕ ꯈꯨꯠꯍꯩꯕꯒꯤ ꯈꯨꯗꯣꯜꯅꯣ ꯑꯁꯨꯛ ꯅꯤꯡꯊꯤꯔꯕꯤ ꯅꯪꯁꯦ ꯀꯔꯝꯕ ꯈꯨꯠꯍꯩꯕꯒꯤ ꯈꯨꯗꯣꯜꯅꯣ ꯑꯁꯨꯛ ꯅꯤꯡꯊꯤꯔꯕꯤ ꯅꯪꯁꯦ ꯇꯥꯟꯊꯥ ꯆꯥꯅ ꯁꯦꯝꯈ꯭ꯔꯕ ꯁꯩꯕꯥꯟꯕ ꯃꯥꯒꯤ ꯁꯩꯍꯦꯛꯀꯨꯝ ꯇꯥꯟꯊꯥ ꯆꯥꯅ ꯁꯦꯝꯈ꯭ꯔꯕ ꯁꯩꯕꯥꯟꯕ ꯃꯥꯒꯤ ꯁꯩꯍꯦꯛꯀꯨꯝ ꯏꯁꯩꯁꯤ ꯅꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯅꯨꯡꯊꯤꯟꯗꯁꯨ ꯂꯥꯏꯠ ꯊꯥꯟꯁꯦꯅ ꯑꯩꯈꯣꯏꯅ ꯂꯥꯏꯠ ꯅꯨꯡ ꯀꯩꯀꯥ ꯃꯌꯥꯝ ꯄꯨꯔꯒ ꯆꯠꯂꯤ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯀꯟꯅ ꯅꯝꯕ ꯌꯥꯗꯅ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ ꯂꯥꯏꯠ ꯅꯨꯡ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ 2ꯒ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡ ꯍꯥꯡꯗꯅ ꯑꯩꯈꯣꯏ ꯅꯝꯕ ꯍꯧꯖꯈꯤ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯄꯥꯎꯈꯣꯡ ꯆꯟꯒꯦ ꯈꯟ ꯉꯥꯏꯖꯔꯛꯄꯅꯤ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯉꯥꯏꯖꯔꯛꯄꯅꯤ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯂꯩꯌꯦꯡ ꯄꯨꯝꯕ ꯐꯥꯖꯤꯟꯈ꯭ꯔꯦꯅꯦ ꯃꯔꯧ ꯂꯩꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯁꯩ ꯂꯣꯏꯔꯛꯄꯗ ꯑꯥꯔꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯁꯤꯡ ꯑꯗꯨꯁꯨ ꯏꯁꯩ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩꯅ ꯊꯜꯂꯕ ꯅꯪꯒꯤ ꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯈꯨꯗꯤꯡꯗ ꯇꯅꯤꯛꯂꯕꯤ ꯊꯃꯣꯏꯁꯦ ꯈꯣꯏꯔꯥꯡꯂꯦꯅꯦ ꯇꯅꯤꯛꯂꯕꯤ ꯊꯃꯣꯏꯁꯦ ꯈꯣꯏꯔꯥꯡꯂꯦꯅꯦ sakhenbiyo nungsibiyo nungsigi turi nang yeklabasu nungsi sayol tawdu
ꯊꯨꯅ ꯐꯥꯖꯤꯟꯕꯤꯔꯣꯏꯕꯨ ꯅꯊꯥꯅꯨꯡꯗꯨꯗ ꯍꯣꯏꯕꯨ ꯅꯊꯥꯅꯨꯡꯗꯨꯗ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯃꯪꯐꯥꯎꯅꯍꯟꯁꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯅ ꯅꯥꯛꯇ ꯂꯩꯕꯤꯌꯨ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯃꯪꯐꯥꯎꯅꯍꯟꯁꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯅ ꯅꯥꯛꯇ ꯂꯩꯕꯤꯌꯨ ꯉꯥꯏꯖꯔꯛꯄꯅꯤ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯉꯥꯏꯖꯔꯛꯄꯅꯤ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡꯗꯨꯅ ꯂꯩꯌꯦꯡ ꯄꯨꯝꯕ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡꯗꯨꯅ ꯂꯩꯌꯦꯡ ꯄꯨꯝꯕ ꯐꯥꯖꯤꯟꯈ꯭ꯔꯦ ꯏꯁꯩꯁꯤ ꯅꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯖꯤꯞꯅꯤꯅ ꯑꯩꯈꯣꯏ ꯂꯥꯏꯠ ꯄꯨꯕ ꯑꯗꯒꯤ ꯖꯦꯅꯦꯔꯦꯇꯔ ꯄꯨꯕꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦꯅ ꯃꯣꯏ ꯊꯧꯗꯈꯤꯕꯅꯦ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯥꯔꯃꯤꯅ ꯑꯩꯈꯣꯏ ꯐꯥꯔꯦ ꯑꯩꯈꯣꯏ ꯅꯣꯏ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯗ꯭ꯔꯦꯅ ꯐꯣन ꯇꯧꯔꯛꯑꯦ ꯑꯗ ꯑꯩꯈꯣꯏ ꯄꯥꯈꯠꯂꯨꯏ ꯄꯥꯈꯠꯇꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯣꯏꯅ ꯀꯔꯤꯒꯤ ꯐꯥꯏꯅꯣꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯄꯥꯔꯃꯤꯁꯟꯁꯨ ꯂꯣꯏ ꯂꯧꯔꯤꯅꯤꯅ ꯀꯨꯝ ꯀꯥꯟꯗꯗꯤ ꯐꯥꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯆꯥ ꯅꯨꯡ ꯑꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯁꯤꯟꯕꯤꯔꯝꯃꯦ ꯑꯥꯔꯃꯤꯁꯤꯡꯗꯨꯅ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧ ꯍꯥꯏꯕꯒꯤ ꯊꯑꯣꯏꯅ ꯃꯣꯏꯅ ꯇꯥꯕꯣꯖꯦ ꯃꯣꯏꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯛꯄꯖꯥꯠꯅꯤ ꯐꯥꯔꯦ ꯍꯥꯏꯕꯁꯦ ꯑꯗ ꯑꯩꯈꯣꯏ ꯄꯨꯜꯂꯀꯥꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈꯤ ꯑꯥꯔꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯤꯖ ꯄꯤꯊꯛꯇꯅ ꯅꯣꯡ ꯆꯨꯕ ꯃꯇꯝ ꯑꯗꯨ ꯋꯥꯔ ꯃꯇꯝ ꯑꯗꯨꯗ ꯆꯥ ꯑꯁꯥꯕ ꯑꯗꯒꯤ ꯕꯣꯔꯥ ꯑꯁꯥꯕ ꯕ꯭ꯔꯦꯗ ꯃꯌꯥꯝ ꯄꯤꯖꯗꯅ ꯑꯩꯈꯣꯏꯕꯨ ꯃꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯄꯣꯔꯠ ꯇꯧꯔꯒ ꯏꯁꯩꯁꯦ ꯁꯨꯝꯅ ꯅꯝꯖꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤ ꯃꯆꯤ ꯈꯨꯟꯒꯤ ꯃꯊꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯕꯤ ꯐꯤꯂꯝꯒꯤ ꯑꯗꯨꯒꯨꯝꯕ ꯍꯤꯗꯥꯛ ꯇꯣꯝꯕꯤꯁꯤꯒꯤ ꯁꯨꯇꯤꯡ ꯉꯁꯤ ꯏꯁꯩ ꯅꯝꯃꯨꯕꯅꯦ ꯃꯆꯤ ꯈꯨꯟ ꯃꯊꯛꯇ ꯑꯩꯈꯣꯏ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯏ ꯑꯩꯈꯣꯏ ꯑꯋꯥꯕ ꯃꯌꯥꯝꯁꯨ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯆꯥꯁꯨ ꯄꯤꯊꯛꯑꯦ ꯑꯃꯁꯨꯡ ꯕꯣꯔꯥꯅꯆꯤꯡꯕ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯄꯨꯛꯅꯤꯡ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯩ ꯏꯪꯉ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯇꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯥꯒꯠꯂꯦ ꯍꯥꯎꯖꯥꯎꯔꯦ ꯄꯨꯔꯥ Okay, I just saw that you all have come here to the Machi post where you have done your shooting, so it was just a small gesture from our side. So that's it, nothing else. That is least I can do for you. Okay, thank you so much. Thank I you hope so you all much. really liked it. ꯃꯌꯥꯝꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ